ꯁꯣꯝꯗ ꯊꯣꯏꯁꯅꯥꯗꯨ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯎꯈ꯭ꯔꯨꯜ ꯇꯝꯅ ꯂꯥꯛꯏ꯫ ꯃꯦꯀꯤꯔꯥꯁꯇꯤ ꯍꯥꯟꯅꯗꯒꯤ ꯃꯐꯝꯗꯨꯗ ꯌꯧꯔꯝꯂꯦ꯫ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥ ꯍꯣꯏ ꯂꯥꯛꯄ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯄꯤꯛꯇꯛꯅ ꯐꯪꯁꯟ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯁꯅꯥ ꯍꯣꯏꯁꯨ ꯑꯅꯧꯕ ꯁ꯭ꯀꯨꯜ ꯑꯃ ꯂꯤꯡꯈꯠꯂꯛꯄ ꯑꯣꯏꯕꯅ ꯑꯀꯣꯏꯕꯁꯤꯡꯗꯨ ꯌꯦꯡꯁꯤꯜꯂꯤ, ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯦ ꯍꯥꯏꯕꯅꯆꯤꯡꯕ꯫ ꯐꯪꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯟꯆ ꯁꯤꯜꯂꯤ꯫ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯒ ꯊꯪꯅꯅ ꯐꯝꯃꯤ꯫ ꯃꯦꯀꯤꯔꯥꯁ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯊꯣꯏꯁꯅꯥꯗ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯏ꯫ ꯌꯥꯝ ꯐꯖꯩ ꯉꯁꯤꯗꯤ꯫ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯇ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯍꯟꯗꯛꯃꯨꯛꯁꯨ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯐꯖꯩ ꯁꯅꯥ, ꯇꯁꯦꯡꯅ ꯉꯁꯤꯗꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯃꯤ ꯌꯥꯝ ꯂꯩ꯫ ꯕꯤꯠ ꯂꯩꯇꯦꯍꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯆꯨꯝꯗ꯭ꯔꯤꯡ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯃꯇꯧꯗꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯤ, ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯃꯔꯛꯁꯤꯗ ꯕꯣꯔꯤꯁ ꯊꯣꯏꯁꯅꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯁꯤꯜꯂꯤ꯫ ꯕꯣꯔꯤꯁꯅ ꯃꯥꯒꯨꯝꯕ ꯅꯨꯄꯤꯅ ꯑꯗꯨꯛ ꯃꯉꯛ ꯍꯥꯏꯒꯠꯄ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯑꯩ ꯏꯁꯥꯃꯛꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯁꯥꯔ ꯎꯈ꯭ꯔꯨꯜꯗ ꯂꯩꯔꯤ꯫ ꯑꯩ ꯈꯪꯉꯤ, ꯑꯩꯁꯨ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯩ꯫ ꯃꯥꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯌꯥꯔꯦ ꯊꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯂꯤ, ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯨꯝꯗꯨꯅ ꯂꯩ꯫ ꯊꯣꯏꯁꯅꯥ ꯍꯣꯏꯁꯨ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯦꯀꯤꯔꯥꯁꯀꯤ ꯒꯥꯔꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ꯫ ꯃꯇꯨꯡꯗ ꯊꯣꯏꯁꯅꯥꯒꯤ ꯒꯥꯔꯤ ꯆꯠꯂꯤ꯫ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯈꯔꯁꯨ ꯃꯃꯥꯡ ꯃꯅꯤꯡꯗ ꯒꯥꯔꯗ ꯇꯥꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯆꯤꯡꯆꯦꯞ ꯃꯔꯨꯝ ꯑꯃꯗꯒꯤ ꯊꯣꯏꯁꯅꯥꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤꯗꯨ ꯇꯌꯥꯔꯗ ꯅꯣꯡꯃꯩꯅ ꯑꯦꯝ ꯇꯧꯗꯨꯅ ꯀꯥꯞꯄꯛꯏ꯫ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯗꯨꯅ ꯒꯥꯔꯤꯗꯨ ꯃꯦꯀꯤꯔꯥꯁꯀꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯊꯣꯝꯖꯤꯟꯈꯤ꯫ ꯀꯥꯞꯂꯛꯂꯤꯕꯗꯨ ꯑꯃꯨꯔꯛ ꯅꯠꯇꯦ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯞꯂꯛꯏ꯫ ꯂꯥꯏꯕꯛ ꯐꯕꯅ ꯃꯔꯨꯁꯤꯡꯗꯨ ꯒꯥꯔꯤꯗ ꯄꯥꯟꯈꯤꯕꯗꯨꯅꯤ꯫ ꯃꯌꯥꯝꯗꯨ ꯃꯈꯣꯜꯗꯨꯗ ꯒꯥꯔꯤꯁꯤꯡꯗꯨ ꯈꯥꯝꯗꯨꯅ ꯊꯣꯏꯁꯅꯥꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯄꯥꯈꯠꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯊꯣꯏꯁꯅꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯗ꯭ꯔꯥꯏꯚꯔꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯂꯩ꯫ ꯃꯦꯀꯤꯔꯥꯁ ꯄꯥꯈꯠꯅ ꯊꯣꯏꯁꯅꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯊꯣꯏꯁꯅꯥ ꯃꯀꯣꯛꯇ ꯌꯩꯁꯤꯟꯈꯤꯕꯒꯤ ꯃꯀꯣꯛꯇꯨ ꯅꯥꯕꯒꯤ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯀꯤꯔꯥꯁ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯅꯥ ꯇꯥꯕ꯭ꯔꯣ? ꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ? ꯊꯣꯏꯁꯅꯥ ꯇꯞꯅ, ꯀꯣꯛꯁꯤ ꯈꯔ ꯅꯥꯏ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯗꯣꯛꯇꯔ ꯆꯠꯁꯤ꯫ ꯀꯣꯛꯁꯤ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯦꯛꯊꯈ꯭ꯔꯦ ꯃꯦꯀꯤꯔꯥꯁꯀꯤ ꯂꯦꯡꯖꯨꯝꯗ꯫ ꯃꯦꯀꯤꯔꯥꯁ ꯄꯥꯈꯠꯅ ꯊꯣꯏꯁꯅꯥꯕꯨ ꯒꯥꯔꯤꯗꯒꯤ ꯄꯝꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯌꯥꯝꯗꯨ ꯃꯗꯨ ꯎꯕꯗ ꯃꯍꯩ ꯄꯥꯈꯠꯅꯈ꯭ꯔꯦ꯫ ꯑꯁꯣꯛꯄꯁꯤꯡꯗꯨ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯂꯤ꯫ ꯃꯦꯀꯤꯔꯥꯁ ꯄꯥꯈꯠꯅ ꯂꯩꯇꯥꯗꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯍꯥꯟꯅꯒꯨꯝꯅ ꯑꯉꯥꯎꯕꯤ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯏ꯫ ꯃꯦꯀꯤꯔꯥꯁꯅ ꯑꯁꯣꯛꯄ ꯑꯅꯤꯗꯨ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯏ꯫ ꯗꯣꯛꯇꯔ ꯑꯃꯅ ꯑꯅꯤꯗꯨ ꯌꯦꯡꯉꯤ꯫ ꯀꯥ ꯍꯦꯟꯅ ꯁꯣꯛꯄ ꯅꯠꯇꯦ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯁꯅꯥꯗꯤ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯃꯦꯀꯤꯔꯥꯁꯅ ꯁꯅꯥ ꯇꯥꯏ, ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯇꯧꯗ꯭ꯔꯦ, ꯑꯗꯣ ꯀꯣꯛꯁꯤꯗꯤ ꯈꯤꯇꯪ ꯅꯥꯏ꯫ ꯑꯣ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯀꯀꯥꯗꯤ? ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯃꯥꯁꯨ꯫ ꯑꯣ, ꯃꯤꯗꯣ ꯀꯩꯁꯨ ꯂꯥꯞꯅ ꯆꯠꯄ ꯑꯣꯏꯔꯝꯃꯣꯏ, ꯂꯩꯔꯝꯈꯤꯅꯤ꯫ ꯊꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯌꯥꯔꯦꯗ ꯇꯧꯗ꯭ꯔꯁꯨ꯫ ꯀꯔꯤꯒꯤ ꯌꯥꯕ? ꯌꯥꯗꯦ, ꯃꯤꯒꯤ ꯄꯨꯟꯁꯤ ꯑꯃꯅꯤ ꯁꯅꯥ, ꯃꯗꯨꯗ ꯁꯣꯏꯉꯥꯝꯂꯗꯤ ꯂꯥꯏꯕꯛ ꯐꯗꯅ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈꯤꯗꯕꯅꯤ꯫ ꯃꯗꯨꯗ ꯁꯣꯛꯂꯝꯂꯕꯗꯤ? ꯍꯣꯏꯕ, ꯋꯥ ꯉꯥꯡꯒꯅꯨ, ꯃꯥꯡꯖꯗꯣꯏꯁꯦ ꯑꯩꯇꯪꯅꯤ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯝꯁꯦ ꯍꯩꯅꯗ꯭ꯔꯦ, ꯍꯜꯂꯁꯤꯅ? ꯍꯣꯏ, ꯍꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯑꯄꯪꯅꯤ꯫ ꯑꯄꯪꯕ ꯑꯉꯥꯡ ꯑꯃꯅ ꯀꯩꯁꯨ ꯈꯟꯊꯗꯅ ꯈꯨꯗꯛꯇ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯗꯨ ꯑꯄꯪꯕ ꯑꯣꯜꯂꯤ ꯃꯥ꯫ ꯕꯣꯔꯤꯁ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯂꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯏ꯫ ꯑꯆꯧꯕ ꯁꯪꯒ ꯂꯩꯕ ꯃꯤꯑꯣꯏꯗ ꯇꯧꯔꯤꯕꯗꯨ ꯑꯄꯪꯕ ꯃꯤꯑꯣꯏꯅꯤ꯫ ꯄꯥꯎꯗꯨ ꯊꯣꯏꯁꯅꯥꯅ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯈꯪꯏ꯫ ꯁꯣꯝꯗ ꯁꯅꯥꯍꯜ ꯍꯣꯏꯗꯤ ꯄꯥꯈꯠꯅꯔꯤ꯫ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯄꯥꯕꯨꯡ ꯍꯣꯏ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯈ꯭ꯔꯣ, ꯀꯩꯝ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯈꯠꯅꯔꯝꯒꯅꯤ꯫ ꯊꯣꯏꯁꯅꯥ
ꯃꯦꯀꯤꯔꯥꯁꯅ ꯍꯥꯏꯕꯗꯃꯛ ꯇꯧꯏ ꯃꯃꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯄꯥꯈꯠꯂꯅꯨ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯁꯅꯥꯍꯜ ꯍꯣꯏꯁꯨ ꯃꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯣ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯖꯩ꯫ ꯁꯣꯝꯗ ꯃꯦꯀꯤꯔꯥꯁꯇ ꯄꯥꯎ ꯄꯤꯔꯛꯏ ꯃꯤꯗꯨ ꯐꯥꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ꯫ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯁꯅꯥ ꯃꯤꯗꯨ ꯐꯥꯔꯦ ꯍꯥꯏ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯈꯪꯉꯤ ꯃꯤꯗꯣ ꯑꯩ ꯍꯥꯟꯅ꯫ ꯃꯦꯀꯤꯔꯥꯁ ꯉꯛꯂꯞꯅ ꯀꯃꯥꯏꯅ? ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯕ ꯅꯨꯄꯥꯗꯣ ꯃꯥ ꯑꯣꯏꯔꯝꯅꯤ꯫ ꯅꯪ ꯍꯥꯟꯅ ꯈꯪꯕ꯭ꯔꯣ? ꯑꯣꯏꯔꯝꯅꯤꯌꯦ ꯈꯪꯉꯦ ꯑꯩ ꯁꯣꯏꯗꯅ꯫ ꯌꯦꯡꯉꯨꯁꯤꯔꯣ? ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯩ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯑꯩꯗꯤ ꯌꯦꯡꯅꯤꯡꯕ꯭ꯔꯣ? ꯊꯣꯏꯁꯅꯥ ꯄꯩꯔꯞ ꯌꯦꯡꯂꯒ ꯅꯪꯅ ꯍꯦꯟꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯅꯨꯡꯇꯤꯒꯤꯅꯤ ꯎꯅꯗꯣꯏꯁꯦ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧ ꯇꯥꯔꯦ? ꯇꯨꯃꯤꯟ ꯊꯧꯕ ꯒꯥꯔꯤꯗꯣ ꯀꯣꯛ ꯆꯤꯛꯑꯦꯕ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯊꯣꯏꯁꯅꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯒꯥꯔꯤꯗꯨ ꯊꯧꯆꯤꯜꯂꯤ꯫ ꯊꯣꯏꯁꯅꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯂꯩꯃ ꯄꯥꯈꯠꯅ ꯊꯣꯛꯂꯛꯏ ꯂꯩꯃ ꯇꯥꯍ ꯇꯥꯍ ꯕꯦꯃꯥ ꯊꯣꯏꯕꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯁꯥꯁꯦ? ꯇꯧꯗ꯭ꯔꯤ ꯃꯃꯥ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ꯫ ꯃꯦꯀꯤꯔꯥꯁ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯦ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ ꯏꯀꯥꯏꯕ ꯐꯥꯎꯔꯤ ꯃꯥꯜꯂꯤ ꯃꯇꯧꯗꯣ꯫ ꯂꯩꯃ ꯒꯥꯔꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯤ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯦꯀꯤꯔꯥꯁꯅꯦ꯫ ꯂꯩꯃ ꯅꯣꯛꯂꯒ ꯏꯆꯦ ꯀꯧꯔꯣ ꯆꯪꯃꯤꯟꯅꯔꯣ꯫ ꯊꯣꯏꯁꯅꯥ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗꯨꯗ ꯀꯣꯛ ꯊꯤꯜꯂꯒ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗꯨ ꯂꯩꯊꯔꯒ ꯊꯣꯏꯁꯅꯥꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯏꯀꯥꯏꯖꯩ ꯁꯅꯥ꯫ ꯀꯅꯥꯗ? ꯏꯃꯥ ꯍꯣꯏꯗ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯍꯧꯖꯤꯛꯇ ꯑꯀꯟ ꯌꯥꯝ ꯁꯥꯈꯤꯗꯥꯏꯅꯦ? ꯏꯗꯨꯗꯗꯤ ꯑꯀꯟ ꯁꯥꯕ ꯉꯝꯃꯤ ꯑꯗꯣ ꯑꯁ ꯏꯀꯥꯏ ꯆꯠꯂꯒꯦ꯫ ꯇꯥꯅꯤꯡꯗꯦ ꯂꯥꯛꯑꯣ ꯁꯠ꯫ ꯂꯩꯃ ꯃꯪꯒꯣꯜꯗꯒꯤ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯅꯈꯣꯏꯕꯨ ꯀꯩꯗꯧꯅꯔꯒꯦꯅꯦ ꯂꯥꯛꯑꯣ꯫ ꯑꯧ ꯂꯥꯛꯑꯦ ꯃꯥ꯫ ꯊꯣꯏꯁꯅꯥꯅ ꯃꯦꯀꯤꯔꯥꯁꯄꯨ ꯆꯤꯡꯂꯒ ꯏꯃꯨꯡꯗ ꯄꯨꯔꯛꯏ ꯍꯥꯟꯅꯒꯨꯝꯅ ꯏꯀꯣꯏ ꯀꯣꯏꯗꯕ ꯃꯇꯧ ꯎꯠꯇ꯭ꯔꯦ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯏꯀꯥꯏꯕꯒꯤ ꯋꯥ ꯐꯥꯎꯕ ꯄꯥꯛꯅ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯂꯩꯃ ꯆꯥ ꯄꯨꯔꯛꯇꯨꯅ ꯃꯦꯀꯤꯔꯥꯁꯇ ꯄꯤ꯫ ꯃꯦꯀꯤꯔꯥꯁ ꯆꯥꯗꯨ ꯂꯧꯔꯒ ꯑꯁꯥꯕꯗꯨ ꯏꯀꯥꯏ ꯈꯥꯡꯕ ꯑꯣꯏꯅ ꯁꯠ ꯆꯤꯡꯂꯒ ꯁꯥꯔ ꯃꯥꯜꯂꯤ ꯑꯃꯨꯛ ꯆꯥ ꯀꯞꯇꯨ ꯇꯦꯕꯜꯗ ꯊꯝꯈ꯭ꯔꯦ꯫ ꯁꯅꯥꯍꯜꯅ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯀꯝꯗꯧꯔꯤ? ꯍꯣꯏ ꯀꯩꯁꯨ ꯇꯧꯗꯦ꯫ ꯁꯅꯥꯍꯜ ꯃꯦꯀꯤꯔꯥꯁꯀꯤ ꯈꯨꯝꯂꯛꯂꯤꯕ ꯋꯥꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯦꯀꯤꯔꯥꯁ ꯃꯁꯥꯗꯨ ꯍꯧꯒꯠꯂꯒ ꯆꯠꯅꯤꯡꯕ ꯐꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯅꯥꯍꯜ ꯅꯣꯛꯂꯒ ꯊꯕꯛꯁꯤꯡꯗꯨꯕꯨ ꯍꯥꯏꯕꯅꯤꯗ꯫ ꯃꯦꯀꯤꯔꯥꯁ ꯁꯅꯥꯍꯜꯗ ꯈꯪꯌꯦꯡ ꯌꯦꯡꯗꯨꯅ ꯀꯩꯕꯣ? ꯁꯅꯥꯍꯜ ꯍꯟꯗꯛꯃꯨꯛꯁꯨ ꯅꯣꯛꯂꯒ ꯌꯥꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯊꯣꯏꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯁꯅꯥꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯏꯪꯒꯤꯠ ꯇꯧꯏ ꯆꯠꯂꯒꯦ ꯏꯀꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ꯫ ꯊꯣꯏꯁꯅꯥ ꯏꯪꯒꯤꯠꯇꯨ ꯈꯪꯕꯒꯤ ꯃꯑꯣꯡꯅꯤ ꯐꯠ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥ ꯃꯦꯀꯤꯔꯥꯁꯁꯨ ꯋꯥꯔꯝꯕꯅꯤ ꯍꯜꯍꯟꯈ꯭ꯔꯁꯤ꯫ ꯍꯣꯏ꯫ ꯃꯦꯀꯤꯔꯥꯁ ꯅꯪꯍꯧꯔꯤ ꯃꯇꯥꯒꯨꯝ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯅꯥꯍꯜꯗ ꯌꯦꯡꯂꯒ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯨꯡꯗꯁꯨ ꯊꯣꯏꯁꯅꯥꯅ ꯇꯞꯂꯤ ꯏꯟꯅꯈꯤ꯫ ꯁꯅꯥꯍꯜꯒ ꯂꯩꯃꯒꯗꯨ ꯃꯦꯀꯤꯔꯥꯁꯀꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯂꯩꯃ ꯅꯣꯛꯂꯒ ꯃꯉꯥꯎ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤꯅꯦ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ꯫ ꯁꯅꯥꯍꯜꯅ ꯍꯟꯗꯛꯃꯨꯛꯇꯤ ꯏꯀꯥꯏꯕ ꯑꯃ ꯂꯣꯏꯅꯔꯤꯅꯦ꯫ ꯏꯀꯥꯏꯗꯅ ꯇꯧꯖꯔꯤꯅꯤꯅꯦ ꯃꯥꯁꯨ꯫ ꯁꯅꯥꯍꯜ ꯅꯣꯛꯂꯒ ꯍꯣꯏꯅꯦ ꯊꯥꯏꯅ ꯑꯩꯅ ꯇꯧꯈꯤꯕꯗꯨꯅꯤ꯫ ꯑꯁ ꯏꯔꯥꯡ ꯐꯈ꯭ꯔꯦ ꯍꯅꯨꯊꯪꯁꯤꯗ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯣꯝꯅ ꯆꯪꯂꯛꯂꯒ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯃꯥꯒꯤ ꯕꯦꯒꯀ ꯐꯣꯟꯒ ꯂꯧꯔꯒ ꯄꯥꯏꯈꯠꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯃꯗꯨ ꯎꯕꯗ ꯂꯩꯃ ꯃꯁꯥꯕꯨ ꯈꯝꯂꯛꯏ꯫ ꯊꯣꯏꯕꯤꯌꯥ ꯉꯥꯏꯈꯣꯅꯦ꯫ ꯊꯣꯏꯁꯅꯥ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩ ꯂꯩꯔꯒꯦ ꯃꯥ? ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯐꯝꯂꯨ ꯂꯧꯁꯤꯗ꯫ ꯊꯣꯏꯁꯅꯥ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯂꯩꯃ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯁꯦꯡꯕ ꯍꯥꯏꯔꯛꯎꯀꯣ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯏꯃꯥ ꯍꯣꯏ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ꯫ ꯍꯣꯏ꯫ ꯊꯣꯏꯕꯤ ꯃꯦꯀꯤꯔꯥꯁ ꯍꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯉꯁꯥꯏ ꯂꯥꯛꯂꯝꯃꯤ ꯅꯪꯕꯨ ꯃꯈꯣꯏꯅ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯅꯗꯤ ꯅꯕꯥꯅꯤ ꯅꯁꯥ ꯌꯥꯅꯁꯦ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯒꯤ ꯃꯣꯠꯁꯨ ꯍꯥꯏꯌꯨ꯫
Hayo hayo, Bema, nangi pamba hayo. Thoisna, ikairap tongna. Ma, ibani, isa yanay. Mama hoy na haibada, ay dum yaragi. Lay manok laga. Asi mangay, pare. Pau bikragi, imadi, nasigi thudok sida, imadi pakat lurine. Ma, kaisu kan gunuda, ay kaisu tawdi, ado, ay wari, potharagi. Wahay sa aram laga, Thoisna do, rumdadagi thokre. Lay mo hoisu, bimoti hoy da pau bikre, magol karak na bahay do na. Numit pay, hayang maglaklaga hay na nagre. Thoisna, magi room na changlak na dress hongdoi, naduga, pondo paikat laga yengi. Tanza duda, Mickey-Ras ki ko laksili. Kuidi, ko lufat paikali. Hello, tai. Kaidorige. Sumlayramba, nangdi. Aisu. Ado. Hayo. Mama hoy na hangi iba ko. Ado. Ay hayrami. Kaiba. To. Mickey-Ras noklaga. Kaino, ay khangdre duini. Nanggay ka khangnarabra, yarabra yi. Nangdi kay kume. Yare. Mama hoy na haiba kaido. Loy magyari na haikri. Mickey-Ras noklaga. Ay nupise, maramoy na. Adugiro, agada, imana ko'y lawlawrise. Hoy, oiramni. Haujikse, me. November swayda, luhonggi hayo. Thoisna noklaga, nanging hayo. Haigi, haiduni. Yam ko, taningdi. Tao he. Rosni ki masagi, churakuron ki, barton tawrami. Aishu tawrami, migidi, masabu sauna kidore. Ibani na swayda, love line da, ahan mo kong daboy rito rin. Yare. Asum na anido, noklaga wari sanay. Matanggi numit ni. May rabo hoy, sanahal hoy da, ahal karagaloy na doon lai. Hanadagi, ikang na oy banina, kahit na luna tokte. Sana kadab wari sindu, sasahay nay, luhong bado. November da daw si, kuy na sang da gumsi, yayto gumsi hay nay. Waroy pot amadi, putok laga tamsi, sa nabi matong ina hay duna. Koy to papamdi, yari bumagkay, pik na daw si hay duna hay nay. Numit mangani mo haukre, waroy pot numit ni, Thoisna na, Zang na tawag hay bayakidi, isam-sam na damagloy sinkre. Kuy na pulo draba, mamana basingdo, Mickey-Ras hoy dalay. Roserna, sa tiyebo, luhonggi biwani. Ay na idudi, dumlera kanina. Jinglay na. Naini. Sakti bas na. Ado, luhong badubo, karum kanda ne ba? November da. Kuti ka yenga ba? Yengi. November gi harok pa doy do, doy ta doy ni. Sakti bas na. Kuy jene, hangaw roy. Oh, yung lusin ba harok itaw ni? Roserna, handagi lusin da ler sida. Kari manu ba hapturigi? Hapa nate, rangsi kitok laga, ano mo mahaisin mo khot ba? Adagi, decoration karaga, hapching itaw ba ni? Manung sida. Roserna, paisa thabam leitrabani na taw. Manitong balaktabase, nungay din eh. Jinglay na. Masagi surakro nagsilagpagi, matuga, sofing sali. Mickey-Ras noklaga. Noy gise, nupi ga, loy tiri ko. Nokningi. Jinglay na. Hay sway ba ni? Noy luhong jangi mamang da, ano pulaw si, nupi punaraga. Yadro. Mickey-Ras na, yay. Nasa di punaraga no. Roserna, puro he, lang thong gilami mayda. Mickey-Ras na, soksiri. Asum na mayamdo, madam amahay na doon na, punabahay doon na haynay. Sunday numiti, kanaso tapag na daba na, Sunday do oy na lunch na masasi hay na haynagre. Nakal amada na, pay ko mangaw sat na rin ang ngaw buole. Masakit habag di sat ni Kang Jay, ni sadalay subaw rin. Bonita, magpagi mataw duda, kari hay doon no Kang Jay. Sang silo ba suyade? Bonita, magpagi managta, sang ito na hari. Ibungo, nang buto o yari kido bage. Tabag sa tribo do kuiri, sang na bataw si.
ꯄꯥꯏꯈꯣꯝꯕ ꯉꯥꯎꯔꯤ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯪ ꯁꯤꯗ ꯀꯩꯗꯧꯕꯩ ꯆꯪꯉꯛꯏꯅꯣ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯝꯇ ꯆꯪꯉꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯠꯂꯣ, ꯆꯪꯒꯅꯣ, ꯊꯣꯛꯈ꯭ꯔꯣ. ꯅꯣꯏ ꯃꯌꯥꯝ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯊꯣꯛꯈ꯭ꯔꯣ. ꯏꯕꯨꯡꯉꯣ. ꯀꯧꯔꯛꯀꯅꯣ. ꯀꯅꯥꯅꯣ ꯅꯪ? ꯍꯥ? ꯀꯅꯥꯅꯣ? ꯏꯕꯨꯡꯉꯣꯗꯤ ꯀꯅꯥ? ꯏꯕꯨꯡꯉꯣꯗꯤ ꯀꯅꯥꯅꯣ? ꯏꯕꯨꯡꯉꯣ ꯁꯤꯈ꯭ꯔꯦ. ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯏꯕꯨꯡꯉꯣꯗꯣ ꯁꯤꯈ꯭ꯔꯦ, ꯂꯩꯇ꯭ꯔꯦ. ꯑꯩꯗꯤ ꯄꯥꯏꯈꯣꯝꯕ ꯒꯣꯗꯅꯤ. ꯕꯣꯅꯤꯇꯥ ꯀꯞꯂꯒ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ? ꯅꯨꯄꯤ. ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯄꯥꯏꯈꯣꯝꯕꯅ ꯂꯥꯎꯈꯠꯂꯛꯏ. ꯅꯆꯤꯟꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯐꯥꯎ ꯄꯜꯂꯛꯀꯅꯣ. ꯇꯥꯅꯤꯡꯗꯦ, ꯇꯥꯅꯤꯡꯗꯦ. ꯄꯜꯂꯛꯀꯅꯣ. ꯑꯩ ꯇꯥꯅꯤꯡꯗꯦ. ꯅꯈꯣꯏꯗꯤ ꯐꯠꯇꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ. ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯐꯥꯎꯕꯅ ꯑꯩꯕꯨ ꯃꯤꯔꯝꯈꯤꯕ. ꯀꯩꯁꯨ ꯀꯥꯏꯗꯦ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯣ ꯃꯗꯨ ꯇꯧꯒꯗꯕ. ꯀꯥꯏꯗꯦ. ꯑꯩꯗꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝꯕꯅꯤ. ꯅꯪ ꯆꯠꯈ꯭ꯔꯣ. ꯏꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ. ꯀꯨꯁꯤ. ꯉꯥꯎꯅꯤꯡꯉ ꯉꯥꯎꯅꯤ, ꯉꯥꯎꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ. ꯀꯨꯁꯤꯅꯤ. ꯅꯔꯜꯅ ꯉꯥꯎꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯕꯨ ꯔꯨꯝꯗꯒꯤ ꯏꯟꯊꯣꯔꯛꯏ ꯑꯗꯨꯒ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯤ. ꯄꯥꯏꯈꯣꯝꯕ ꯇꯦꯕꯜ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯣꯏꯁꯅꯥ ꯃꯕꯥꯅꯤ ꯅꯝꯃꯤꯟꯅꯈꯤ ꯐꯣꯇꯣꯗ ꯂꯧꯔꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯤ. ꯕꯦꯝ, ꯅꯨꯡꯁꯤ ꯅꯪꯁꯦ. ꯀꯥꯎꯕꯁꯨ ꯉꯝꯗ꯭ꯔꯦ. ꯑꯩ ꯈꯪꯍꯧꯗ꯭ꯔꯦ. ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦ. ꯃꯦꯀꯤꯔꯁꯇꯤ ꯅꯪꯒꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯏ. ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯃꯦꯀꯤꯔꯁꯇꯤ ꯌꯥꯝ ꯐꯩ. ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ. ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯐ꯭ꯔꯦꯝꯗꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ. ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ. ꯄꯨꯡ 10 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯄꯨꯟꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯗꯨ ꯌꯥꯏꯐ ꯍꯣꯇꯦꯜꯗ ꯂꯥꯛꯏ. ꯍꯥꯟꯅ ꯕꯨꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ. ꯅꯥꯟꯅ ꯐꯖꯅ ꯁꯦꯝꯃꯤ, ꯑꯋꯥꯠꯄ ꯌꯥꯎꯗꯦ. ꯃꯦꯀꯤꯔꯥꯁꯀ ꯊꯣꯏꯁꯅꯥꯒꯁꯨ ꯄꯨꯟꯅ ꯂꯥꯛꯏ. ꯃꯦꯀꯤꯔꯥꯁ ꯒꯥꯔꯤꯗꯨ ꯄꯥꯛ ꯇꯧꯔꯝꯂꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ. ꯍꯥꯟꯅꯗꯒꯤ ꯃꯅꯨꯡꯗ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯐꯝꯂꯒ ꯂꯩꯔꯝꯃꯤ. ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ, ꯌꯥꯍꯧ ꯌꯥꯝ ꯉꯜꯂꯤꯅ. ꯔꯣꯖꯔꯅ ꯆꯥꯕꯩ ꯊꯧꯔꯝꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯍꯥꯏꯔꯤꯕ. ꯑꯅꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯆꯤꯌꯔꯗ ꯐꯝꯃꯤ. ꯑꯍꯥꯟꯕꯗ ꯃꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯋꯥꯔꯤ ꯁꯥꯟꯅꯩ, ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯅꯩ. ꯔꯣꯖꯔꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ. ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩ ꯍꯥꯏꯒꯦ? ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯃꯦꯀꯤꯔꯥꯁꯀꯤ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯛꯀꯦ. ꯃꯦꯀꯤꯔꯥꯁ ꯔꯣꯖꯔꯗ ꯌꯦꯡꯂꯒ, ꯁꯣꯔꯤ ꯕ꯭ꯔꯣ, ꯑꯗꯣ ꯑꯩ ꯁꯤ ꯋꯥꯁꯤꯗꯤ ꯃꯌꯥꯝꯗ ꯍꯥꯏꯅꯤ ꯁꯣꯏꯗꯅ. ꯅꯪ ꯁꯥꯎꯅꯨꯀꯣ? ꯁꯥꯎꯔꯣꯏ. ꯑꯣꯀꯦ. ꯃꯥꯅ ꯗꯦꯜꯂꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ ꯅꯤꯡꯁꯤꯡꯉꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ. ꯃꯔꯛꯇ ꯆꯪꯉꯛꯈꯤꯕꯅꯤ ꯃꯥꯁꯦ. ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯈꯤ ꯀꯩꯒꯤ ꯆꯪꯉꯛꯏꯅꯣ ꯍꯥꯏꯗꯅ. ꯁꯨꯛꯍꯥꯏ ꯍꯥꯏꯗꯦ. ꯂꯥꯁꯇ ꯅꯨꯄꯤ ꯑꯃꯗꯒꯤ ꯅꯥꯊꯩꯔꯒ ꯆꯦꯜꯂꯛꯄꯅꯤ. ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯁꯅꯥ ꯏꯀꯥꯏꯗꯨꯅ ꯂꯨꯛꯊꯔꯒ ꯂꯩ. ꯔꯣꯖꯔ ꯋꯥꯗꯨ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ. ꯅꯣꯡꯃ ꯑꯃ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯊꯣꯛꯄꯅꯤ. ꯑꯗꯨꯗ ꯃꯥꯅ ꯋꯥꯔꯤꯁꯤ ꯂꯤꯔꯛꯄꯅꯤ. ꯑꯗꯨꯐꯥꯎ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ. ꯂꯥꯁꯇ ꯍꯥꯏꯗꯣꯔꯛꯄꯅꯤ. ꯔꯣꯖꯔ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯊꯣꯏꯁꯅꯥ, ꯃꯦꯀꯤꯔꯥꯁꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ. ꯅꯪꯒꯤ ꯋꯥ ꯉꯥꯛꯇꯅ ꯇꯝꯈꯤꯕ. ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯣꯡꯐꯝ ꯍꯣꯡꯗ ꯂꯩꯔꯤꯕꯁꯦ ꯇꯁꯦꯡꯅ ꯉꯛꯏ. ꯃꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ, ꯃꯥꯒꯤ ꯃꯇꯧ ꯈꯨꯗꯤꯡꯗ ꯈꯪꯉꯤ ꯃꯥꯅ ꯅꯪꯁꯦ ꯅꯨꯡꯁꯤ ꯍꯥꯏꯕ. ꯑꯗꯨꯅ ꯅꯪ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯕ ꯑꯣꯏꯔꯦ. ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯌꯨꯀꯣ. ꯑꯦꯟ ꯑꯦꯗꯚꯥꯟꯁ ꯍꯦꯄꯤ ꯃꯦꯔꯤꯠ ꯂꯥꯏꯐ. ꯃꯌꯥꯝꯗꯨ ꯔꯣꯖꯔꯒꯤ ꯋꯥꯗꯨꯗ ꯅꯣꯛꯄꯁꯨ ꯌꯥꯎꯏ. ꯁꯛꯇꯤꯕꯥꯁꯅ ꯃꯔꯛ ꯊꯠꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯩꯁꯨ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯃꯦꯀꯤꯔꯥꯁꯦ ꯋꯥ ꯌꯥꯝꯅ ꯍꯥꯏꯗꯣꯛꯇꯕ ꯃꯤꯁꯛ ꯑꯃꯅꯤ ꯈꯪꯉꯤ. ꯃꯥꯅ ꯍꯥꯏꯗꯣꯔꯛꯈꯤꯕ ꯃꯤꯀꯨꯞꯇꯣ ꯑꯩ ꯉꯛꯄ, ꯅꯣꯛꯅꯤꯡꯕ ꯐꯥꯎꯈꯤ. ꯃꯥꯅ ꯁꯨꯃꯥꯏꯅ ꯂꯞꯇ ꯉꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯗꯨꯗꯤ ꯈꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦ. ꯔꯣꯁꯅꯤꯅ ꯑꯅꯤꯁꯦ ꯑꯗꯨꯝ ꯈꯠꯅꯔꯒ ꯂꯩꯔꯝꯃꯤꯕꯅꯤ. ꯎꯅꯔꯤ ꯈꯨꯗꯤꯡ ꯆꯤꯛꯅꯕ, ꯁꯝꯒ ꯐꯣꯏꯅꯈꯤꯕꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯗꯣꯔꯦ, ꯄꯟꯊꯨꯡ ꯑꯣꯏꯈꯤꯗꯣꯔꯦ. ꯆꯤꯡꯂꯥꯏꯅ ꯑꯅꯤꯁꯦ ꯎꯅꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ. ꯐꯥꯔꯁ ꯗꯦꯗꯒꯤ ꯍꯧꯈ꯭ꯔꯦ ꯈꯠꯅꯕ. ꯔꯣꯜ ꯀꯧꯕꯗꯒꯤ ꯃꯥꯅ ꯅꯨꯄꯤꯒꯤ ꯔꯣꯜꯗ ꯈꯨꯝꯖꯤꯟꯗꯅ. ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ, ꯍꯥꯏꯌꯨ ꯅꯅꯤꯡꯇꯝꯅ ꯍꯥꯏꯔꯣ. ꯃꯅꯤ ꯇꯣꯝꯕꯅ
ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯣ ꯅꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯣꯀꯣ ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯦꯡꯛ ꯌꯨ ꯑꯣꯁꯤꯟꯅ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯀꯥꯏꯗꯤ ꯍꯥꯏꯔꯣꯏ ꯑꯩꯗꯤ ꯅꯆꯥ ꯄꯣꯛꯂꯒ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯃꯌꯥꯝꯗꯣ ꯑꯣꯁꯤꯟꯒꯤ ꯋꯥꯗꯨꯗ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯒ ꯃꯥ ꯍꯥꯏꯁꯤ ꯌꯥꯔꯕꯣ ꯊꯣꯏꯁꯅꯥꯅ ꯏꯀꯥꯏꯗ꯭ꯔ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯏꯀꯥꯏꯕꯒꯤ ꯁꯤꯡꯗꯤ ꯇꯠꯈ꯭ꯔꯦ ꯍꯥꯏꯗꯣꯏ ꯅꯪꯅ ꯑꯗꯨꯅ ꯇꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯍꯣꯏꯕꯒꯤꯁꯨ ꯊꯣꯏꯁꯅꯥ ꯈꯨꯅꯤꯡꯅ ꯃꯦꯀꯤꯔꯥꯁꯇ ꯍꯥꯏꯐꯦꯠ ꯏꯜꯂꯤ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯊꯣꯏꯁꯅꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯅꯩ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯕ ꯀꯌꯥ ꯅꯤꯡꯁꯤꯡꯅꯗꯨꯅ ꯊꯝꯖꯒꯦ ꯅꯪꯕꯨ ꯊꯃꯣꯏꯅꯨꯡꯗ ꯂꯦꯡꯗꯅ ꯊꯝꯈꯤꯕꯅꯤ ꯅꯪꯕꯨ ꯊꯃꯣꯏꯅꯨꯡꯗ ꯀꯣꯛꯊꯣꯛꯂꯔꯣꯏ ꯅꯪꯒꯤ ꯃꯃꯤꯁꯦ ꯇꯥꯈ꯭ꯔꯦ ꯊꯃꯣꯏꯗ ꯅꯪꯒꯤ ꯁꯛꯇꯝ ꯊꯝꯖꯈꯤꯕꯅꯤ ꯅꯪꯕꯨ ꯆꯦꯠꯅ ꯏꯐꯝꯗ ꯏꯄꯥꯏꯕꯁꯨ ꯄꯣꯛꯈꯤꯕꯅꯤ ꯃꯔꯛ ꯑꯃ ꯄꯦꯟꯗꯕꯁꯨ ꯐꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯂꯁꯤ ꯃꯌꯥꯝꯗꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯁꯤ ꯄꯨꯝꯅꯃꯛ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯅꯧꯕ ꯃꯍꯥꯎꯁꯤꯗ ꯁꯔꯨꯛ ꯌꯥꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯈꯨꯠꯁꯝꯅꯗꯨꯅ ꯄꯨꯟꯅ ꯊꯥꯡꯃꯤꯟꯅꯁꯤ ꯈꯣꯡꯊꯥꯡꯁꯨ ꯄꯨꯟꯅ ꯑꯃꯅ ꯍꯟꯕꯁꯨ ꯌꯥꯔꯣꯏ ꯇꯞꯊꯕꯁꯨ ꯌꯥꯔꯣꯏ ꯆꯥꯡ ꯃꯥꯟꯅꯅ ꯊꯥꯡꯁꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ